Akaswani Imphal Ngangom Kiran Pau Pajari Ahan Badamarwe Pau Ningol Oibisingi Kwaidigi Fazerba Kumai Ningol Sakoba Hayang Pangtoknaba Mathum Marang Hauna Sam Sanare NSN IM Gilusing Baties Muiba Sahiyang Kagi Matung Nangasi Ukul Tunglagani Amashung Rashtrapati Draupadi Murmu Numit Marinigi Kerala Kongchat Tangarang Ahan Bo Oina Tirubananthapuram the Tungkray Ningol Oibisingi Kwaidigi Chauruba Madi Fazerba Kumai Ningol Sakoba Hayang Hiangagi Nini Fan Manumita Pangtoknanaba Mathum Marang Hauna Sam Sanare Ningol Sakoba Gidamak Raizgi Fisheries Bibakna Akanana Sinba Ngagi Melama Ngasi Imphal gi Konung Manakta Laiba Hapta Kangjebungda Ayuk Pung Tarama Kaidagi Hauragani Akaswani Imphal ga Hojing Hakimamangda Wari Shanabada Raizgi Fisheries Bibaki Director T Phulen Nahai Ising Ichau Toktuna Kudong Chadaba Kaya Mayuk Nakrabashu Ngami Singna Kan Honaduna Ngagi Potok Ningtina Putoktuna Mela Sida Miam Fanganana Honari Kumchi Sahigi Mela Sida Maitei Shareng Kilogram Mari Manga Taba Power Pangangadori Mahusagi Oiba Ising Ichau Gumba Kudong Tiba Todok Singna Saitang Nang Lamangami Singbu Saugat Po Oina Kumchi Sahigi Ngagi Mela Sida Atoi Hentanabagi Ahan Manada Lupa Lak Ani Piragani Masi Mamangi Sahida di Lupa Lak Amakaktamak Oirambani Ani Shubamadi Ahum Subat Tabadan Tangsitna Lupa Lak Amamakaya Masung Lupa Lak Amapiragani Mahakna Hai Mamang Chihida 1,50,000 kg putokpa ngamki ando handaksu adudagi tatna ba target tawi ising isauga dagi tongan ba natural calamities kayana ngagi production da kara ekai thangai thokrabasu akoigi ngamising gi hona jamanna tongan ba varieties singchida achaw ba kaya puthorakatori akoi yamna nungai pa pau amana Manipuri da yokchaba sareng kg mari dagina manga taba pau badum puthokpa ngamgadori nga singi maman asi ekoi ngami sing melada lakpiri ba ichinina oksingna yonbada ekoi sarkar na piri ba rate sedagi hengat pidana ba haitna koina su handana appeal tawri Ningol Sakobi Port Laibada Pifam Thokpa Arumba Suna Pidaba Sing Yangshinbagi Tabak Raizagi Wet and Measures Department na Numit Karanigi Mamangdagi Imphal Kwaraman Kaitelda Makoigi Butching Hangdoktuna Section na Shanari Amaromda Tongan Mahirup Taruk Nasu Pochai Maman Hena Yonba Dukan Sing da Akanaba Drive Sataba Hukre Mahiro Sing Akanaba Kangbu Sing Nangarangsu Kwaraman Kaitelgi Akoiba the family Dukan Sing da Chang Duna Pochagi Maman Hena Yonba Yaubrahina Yangshinki Diwali Kumai Manungda Mahu Langpuna Sing Thorak Pumatam Matam Sana Laksin Mangamnaba Manipur Fire Service Department na Akanaba Thorang Sing Paikatki Ngarang Ahing Diwali Kumai Pangthoklingi Manungda Department na Sik Tongan Bakangbu Singna Konung Mamang Kurai Lamlong Bazar Singjamai Singamatak Kwakaitel Kuyathong Tera Bazar Singmairong Uripok Rimsket Janimsket Masung MG Avenue na Singwapam Singda Mekup Nahom Singna Section na Senaduna Laiki Hairi NSN IM Gilusing Batias Muiba Sahi Yankagi Matung Nangasi Ukrul the Tunglagani Mahak Nagalandagi Ukrul Fauba helicopter the Lakani Mahan Ukul headquarters ground the Tunglabada Miamna Taram Onganaba Shem Share Mapumada the Mahaku Miamna Harauktiam Oklava Matungda Mahaki Poknapum Kul Somdal the Chakani Masak Sahimar Putrama Toy Shurba Sirimuiba Matam Kuirabagi Tung the Lakadoribashi Oknanabagi Damak Ukulamasung Kamjong Jila de Gilakumi Kayana Ngarang de Gahuna Ukrul District Headquarters Tangai Duna Lainari Mahak Sayul Amarom Lairabayai Sagmai Kendra ki MLA Haikam Dingona Ngarang Kendra Sigi Manung Chanba Sanjam Kunuk Darajagi Works Department gi Makada Saba Thong Ama Sangakre Thoromadu the Siri Dingona Hai Koktuk the Sangut Labor National Sports University gi Marwai Blambiam Oiriba Sanjam Kunogi Tongasi Saba Loiduna Sangaba Sina Kulasigi Miam the Natana University Asigi Sangut Sagat Kamari Lenna Satok Chasingi Tabukta Chaunu Kudong Chaba Piragani Man Hai Lam Sangdi Pumlo Power Koktuk Taba National Sports University gi Lambia Sisiamagi Tabak Atuwa Matam the Hauragani Sangwaidagi Kurkul Pawgi Lambi gi Marakta Enishigi Makada Achabu Tonga Masabagi Tabuk Chatari Matam Oina Awaba Madi Kudong Chadab Kaya Mayuk Narabasu Lambi Tong Sangut Piyauna Miam Gidamak Yaipa Torang Sing Angam Batak the Packet Kikani Hainasu Siri Dingona Makatana Fongdoki Sports University gi Sisna Achoba Zagama Mafam Oirpanina Hojiksi PWD gi Adumba Department Sigi Makada Sachigi Funding Makada Lamsang to Koktuk Tower via Fumlo Koktuksi double lane Warakana Asia
ꯇꯦꯟꯗꯔ ꯇꯧꯅꯅꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤ ꯈꯔ ꯃꯈꯩꯗꯤ ꯂꯝꯕꯤꯁꯤꯅ ꯇꯦꯟꯗꯔ ꯇꯧꯗꯅ ꯁꯦꯝꯃꯛ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ प्रजा ꯁꯦꯡꯃꯥꯏ प्रजा ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ प्रजा ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤꯁꯤꯗꯩꯗ ꯍꯦꯟꯅ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯒꯅꯤ ꯁꯨꯃꯥꯏꯅ ꯃꯊꯧ ꯇꯧꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯖ꯭य ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯄꯨꯂꯤꯁ ꯀꯃꯦꯃꯣꯔꯦꯁꯟ ꯗꯦ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯄꯨꯂꯤꯁ ꯃꯦꯃꯣꯔꯤꯌꯦꯜ ꯄꯤꯂꯔꯗ ꯔꯥꯖ꯭ꯌꯒꯤ ꯗꯤꯖꯤꯄꯤ ꯔꯥꯖꯤꯞ ꯁꯤꯡꯅ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ ꯖꯤꯂꯥꯁꯤꯡꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡꯗꯁꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯅꯈꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ राष्ट्रपति द्रौपदी मुर्मुना ngasi Kerala gi Sarbarimala Raisangda Satuna Lai Kurumgani Siri Murmuna hayeng Kerala gi Rajbhavan Satuna Hanagi Rashtrapati K.R. Narayan gi Murti da ikai kumnu utkani Rashtrapati Draupadi Murmu numit marini gi khongchatta ngarang Kerala gi Tiruvananthapuram da thungkibani Jammu Kashmir da sahi sida dengi case lising ani chanirom thengnakre official singi pauna hai Union Territory sida case lising ani chama humpunipan gi dengi positive oiba thenaki Jammu Jilla gi Kathua Chamba amasung Udhampur da dengi case chamapun humpu thenaki case kulhumdoina Kashmir division da thenaki bani aduga atoppa rajya singdagi thenaki bani sahi sida hojik fawda miyai lising kun sani humputra taret dengi test tawkre Amarom da yumthangnariba laibak Bangladesh da sahi sida dengi lainana sikhiba migi masing chani yankai shukre ngasi phongo pauche sing maro pauching dam haujik Khaidem Geetchandra laire Geetchandra Thagachar Kiran NSN IM ge General Secretary TH Muiba ngasi ukhul da thunglagani haiba pau ningol chakaw mari lainana nga ge mela pangthokani haiba pau amasung maya lambi semnaba lupa crore humputra mari Tasmik kuni thoi ge senpam sanction tarokre haiba pau na tongan ba pausing na ngasi Manipur da phongba pause sing han balamai da maroiba pausing oina phongnari pausing asi Shanghai Express Manipuri amasung English edition pongna from People's Chronicle Morning Bell nahar ge thodang sana leipak huyelan pau gan phumel Tamenglong Times amasung sam pause sing asi da phongnari Shanghai Express Manipuri edition da ngarang pangthokiba Diwali gi thoramna nilkhongba gi chang decibel marfutaruk yauki haiba pau amasung mailambi semnaba lupa crore humputra mariga dasmik kunithoi gi sanction torokre haibasina ahanba amasung anisuba headline tawduna phongde laikrit daba Professor Gangomai Kamai gi mengda memorial lecture pangthokiba gi pau Shanghai Express English edition gi anisuba headline tawri sahi yankhai gi matungda NSN IM gi General Secretary TH Muiba ngasi ukulda thunglagani haiba pau asina naharuge thodangge ahan headline tawri pau asi People's Chronicle gan phumel Hillshorn Bidin Express Tamenglong Times sam pau se sing asidasu tongan bomong da headline tawdun phongnari JJ Mission corruption tawba action lokot khibagi akupa marol pinaba state sing da kangan kre ising pidana pire hajin ba scheme pangthok le hajin khibagi wakat sing report ya hol kadabani haibasina pongna pam pau se ahan ba headline tawdun phongri Jingmi singbu tami sing hanthana yengi haina sandok libasi politician singna khudong chaba lawbani haina liangmai Imphal Market Committee ke Chief Advisor Khuraijam athobna phongdok ki wafam amasu sana laibak pause gi han balamaida maruiba pawoina phongli huelan pauda November kumanga lising ani kunmarida laimakhong army camp tagi mangkheba laisram Kamal Babu sahi phajilak laba phawda lengak na mafam khangandri haina ahan headline tawduna phongli Manipur Theatre de pangthokhiba thorom aduda theatre center na mi anida award piduna ikai khomnaba utkhiba pau amasu huelan pau yauna atai pau se singda maroiba pau singoina phongnari Kiran Thagachari Geetchandra aroibada maruwe pau amuhanna Ningol oibi singi khwaidagi fajarba kumai ningol sako baheng pangthoknanaba mathum marang hauna sem sanare NSN IM gilu singba TH Muiba sahi yankhai gi matung ngasi ukhulda thunglagani amasung Rashtrapati Draupadi Murmu numit mari nigi Kerala khongchatta ngarang ahan boina Tiruvananthapuram da thungkhre pauloi jare